आकाशवाणी इम्फाल माइबम दिजमनी पाउ पाजरी अहनबदा मरुइबा पाउ केंद्र की मंत्री हरदीप सिंह पुरी हाइरी CSR प्रोजेक्ट सिंगना मणिपुर के साकुत थौरांगदा सिंथानिंगाई ओइना कानब पीरे मणिपुर द मे अहुमदगी थोगलिबे इरांग मरी लेनना सेमखिबा कमीशन ऑफ इंक्वायरी मणिपुर वायलेंस 2023 दा मणिपुर प्रदेश कांग्रेस कमिटी MPCC नंगसी एफिडेविट अमा पिसिनख्रे राज्य सिदा एम्बुलेंस अमदी सिक्योरिटी फोर्स ना सिजनब गाड़ी सिंगता खेनब मखल की साइरेन खोननबा होम विभाग ना खंगनख्रे इम्फाल वेस्ट अमसुंग इम्फाल ईस्ट जिला दा हयेंग अयुक पुंग मंगातगी नुमिदांग पुंग 10 फाउबा कर्फ्यू कोमथोकनी अमसुंग लेबाग असिगे तोंगान तोंगान बा हॉस्पिटल सिंगी ICU दा अनाबा एडमिट तौबदा सनगदबा अनोबा सन कांगोनमा हक्सल मंत्रालय ने थोखरे केंद्र की पेट्रोलियम अमसुंग नेचुरल रिसोर्सेस हाउसिंग एंड अर्बन अफेयर्स मंत्री हरदीप सिंह पुरी हाइरी कॉर्पोरेट सोशल रेस्पॉन्सिबिलिटी CSR प्रोजेक्ट सिंगना मणिपुर के साकुत थौरांगदा सिंथानिंगाई ओइना कानब पीरे लोकसभा की इनर MP केंद्र की शिक्षा राज्य मंत्री डॉक्टर R.K. रंजन इरकप चिठी अमदा श्री हरदीप सिंह हाई मणिपुर की इनर लोकसभा केंद्र दा इनर्जी की इंफ्रास्ट्रक्चर हेना फगलननबा लोकसभा असिगी मियाम की मिहुत डॉक्टर R.K. रंजन अमदी राज्य सरकार न तक्सिलकपा अमदी थबक थोरम कयादा मतेंग पिरकपदगी साकुत थौरांग की थबक द खुमांग सौसिनबा ngamle मसिगी मथक्ता MP अमदी राज्य सरकार अनि न कन्न होनबदगी मणिपुर दा पेट्रोल पंप हांगदोकपगी सांग सादा मरिफु हेंगलन ngamle अनोब गैस कनेक्शन पीबीगी सांग सु इंग्लिशिंग अनि तरा मरीदगी लिसिंग अनि कुलुमदोई फावबदा सादा हुमुद्रा मापन की सांग हेंगले श्री पुरीना इरकप चिठी दुधाई अवांग नोपुल लमदमदा एनर्जी की थबक थोरम हेना फगननबगिदमक नॉर्थ ईस्ट गैस ग्रिड प्रोजेक्ट संगतबगी थबक सथरी पुन लुपा कोटी लिसिंग मापन सनी हुंफु मंगा संगना किलोमीटर लिसिंग अमा सातरुक हुंफु सांगना पाइकेट प्रोजेक्ट असिना मणिपुर यावना अवांग नोपुल लमदमदा नेचुरल गैस फंगनबा सरकार होनरी पाइप की खुथांग पुरकदब नेचुरल गैस असिदा मणिपुर की ओइना कंप्रेस नेचुरल गैस CNG स्टेशन अमदी नेचुरल गैस पाइप यहोनब पांदम थमली प्रधानमंत्री नरेंद्र मोदी की लमजिक मखादा मणिपुर बुहिरम कयाद अवन पुरकनब थौरांग केंद्र सरकार न पाइखली थौबाल जिला की लिलोंग सिंगजाउदा था असिगी अमदा थोखिबा थौदोक मरी लेनना सेमखिबा JAC की मिहुत कांगबु अमदा ngasi मुख्यमंत्री नोंगथोमम बिरेनगा उनदुना थौदोक अदुबु नेशनल इन्वेस्टिगेशन एजेंसी दा थिगलनबा यावना तोंगान तोंगान बा दाबी तरेत यावबा मेमोरेंडम अमा पिसिनख्रे मुख्यमंत्री सेक्रेटरीत उनबदुदा श्री बिरेन की माइकैदगी मेमोरेंडम अदुदा यावरिबा तंगाई फदबा दाबी सिंग अदु पीरिगनी हाइबगी थाजबा पिरकले हाइरी थौबाल जिला की लिलोंग सिंगजाउदा था असिगी अमदा थोखिबा थौदोक अदुदा मिसी मिना यावबा मदी खरना अशोक अपन नंगनखिबा थौंग अदुबु मणिपुरी मितै पांगल सोशल यूनिफिकेशन एंड अपलिमेंट ऑर्गेनाइजेशन ना यामना कन्ना यानिंगदबा फुंगदोखरे असिगुबा थौंग असि मतुंगदा अमुक सथबिगनु हाइना सेरोल अमदा लुबसिना अपील तौरी यूनाइटेड डेवलपमेंट कमिटी UDC ऑल संगाई युमफम क्लब ऑर्गेनाइजेशन अमसुंग एजुकेशनल गाइड सेंटर थौबाल मोइजिंगनसु थौदोक अदुबु यानिंगदबा फुंगदोरगली मणिपुर मे अहुमदगी थोगलिबी इरांग मरी लेनना सेमखिबा कमीशन ऑफ इंक्वायरी मणिपुर वायलेंस 2023 दा मणिपुर प्रदेश कांग्रेस कमिटी MPCC ना एफिडेविट पिसिनख्रे MPCC की माइकैदगी दिल्ली दलिबा कमीशन की ऑफिस दा पिसिनखेबे एफिडेविट अदुदा राज्य सिगी इरांग की मतंगदा तोंगान तोंगान बा वाफम सिंग यावरी हिरम असिगा मरी लेनना एफिडेविट असि पिसिनबदा यावखिबा AICC की मेंबर निंगोंबम भूपेंदा मैतैना हाई ngasi dilida lai harga home ministry gi ki office ta ki koi high complaint on affidavit senjaram mai masimak koi hanak sahi na lak pasida manipur gi prajada koi da hanak soidana justice phangani haibagi asada koi commission of inquiry headed by Guwahati High ki Hanik Chief Justice Ubiramba Justice Ajay Lambagna head tawba adu commission da koi pisinjaram mani ngasi officially official amme on record ta laire high river point period deadline gi patungda yamna thuna koi gi proceedings hearing haurani haibagi adu wafun su kaya thambiri राज्य सिदा अना एक पुथोक पुसिन तौरिबा एम्बुलेंस गाड़ी सिंग अमदी शांति रक्षा ngagliba एजेंसी सिंगी गाड़ी सिंग दा हाबलिबा साइरेन सिंग अनि की मरकता मखोन मानहंदनबा राज्य की होम विभाग न खंगनख्रे
राज्य की होम विभाग थोप चेरोल hai lamdam asida hauzik oriba tangdu leita da phibam asida ambulance yauna ain ngagliba agency singi gari da siren kaya khongba asina miyam da aki tuzungba madi samamnaba kaya pole maramaduna ambulance amadi police natraga ain ngagliba agency nataba atopa singna sejanaba siren ki makhol asi police amadi ain ngagliba agency singna sejanaba siren ki makholga manaba yaroi hairi hiram asida transport विभाग na hukum ama thoknaba khangali tabiriba pawasi akasbani imphal dagini Imphal West amasung Imphal East Jilla da hayeng ayuk pung manga dagi numidang pung tara phawba curfew komthokani duga Kakching Jilla da ayuk pung manga dagi numidang pung nipan phawba Thobal Jilla da na ayuk pung manga dagi na numidang pung tara phawba curfew komthokani Bisnupur Jilla da miyam gi shanti raksa gi phibam da akaiba tholakpa yai haibigi singnaba leibadagi Jilla gi mafam sinba thungna CRPC gi dhara cha manipur mari gi makha da athingba thamle Jilla adugi district magistrate thokpa cherola hai athingba sigi makha da miyam na yum dagi mapan thopa yaroi mi siba madi sokpa panba yaba khuzu khulai puduna satpa yaroi athingba ko masi haujing ha ki mamang pung tare tagi makha ta ba hukum ma thoktriba phawba chanare athingba si sarkar gi shanti raksa ngagliba agency singamadi tangai phadaba thabak singdadi komthokani hairi Democratic Students Alliance of Manipur Desamgi Kunithoi Suba Mapok Kuman Thoram Rise Sigi Tongan Bamapam Singda Ngasi Pangthokre Kumsi Saigi Kuman Thoram Sigi Hiramdi Rising Above Challenges Thought Quality Education Haibasini Imphal West ki sangangi usekonda pangtobo thoram da wangang mada Rising Education S ki Director Laisram Nandukumar Nahai Mahiroi Singh ki thodangdi mathau da pungning sangbani amadi makhoi ki tungi marai bak sembani Mahiroi Singh na Farabata masabu matik saba mi ama ohen badatana khunai gi matik saba mi amamam oigadori bani lamdam asida thokliba tangdu leita da phibam asina maram moiduna tongan ba relief camp sing da leiriba mairoi lising tara manga romda makhoi bu wakhal nungai hanana ba counseling pe bi gi thabak sathakre mangna hai Osi Manipur leiriba relief camp sing sida kunna leiriba satra sati sing sing praman adu fiam second p ko se relief camp da leiriba anan second p na second p na chancharaga Relief camp classic or to Latina, perform a music coaching season coaching perform Sida, clinical psychologist and power, relief camp announcing here. As counseling the Bedamani state of the Democratic Students Alliance of Manipur Desam District Council Jiribam Sentuna Kunithoi Suba Mapokuman Thoram Jiribam Higher Secondary School gi auditorium da ngasi pangthokre Thoromadu da tongan ba organization mairoi lup amadi CSO gi lusing basing saru yakhi Thoromadu da wangang ki basingna khunai ama awon ba purakna ba hona bada mairoi singna logada ba thodang singi matang da panki amadi hiram asida kumna khanani nakhi lamdam asida hojik leiri ba tangdu leita da ba phibam asi matau karamna shanti purakna ba hona gadagi haibagi matang da su ningthina khanakhi Haukiba December kunda Kangla dagi lamthakiba mayol na sinba lamsang khongsat ngasi mayang ipal thungkre mioi kya na saru yaba khongsat adu ngasi gi oina pasikong panthoibi youth club ki complex dagi lamthaki khongsat adu club asigi president toizam ibo soba amasung secretary takhelambam bidur na lamthaki bani khongsat aduna kiam gai mamang leikai lilong sajing lilong haureibi samuro wanggo yamadi yumnam huitrom phauraga mayang Imphal yauki khongsat asigi manungda wanggo yamasung mayang Imphal da miyam gi mifamsu pangthoki hairi Manipur gi sagnai rebi aibi khaidem pramodini gi sama suba mapokuman thoram ngasi digi sathaba hore sahi ama sumna sathagadaba ningsing bigi thoram asi leimarol khorjai khol leikol na sinduna Imphal gi high school police land leiba Manipur Dramatic Union da pangthokpa thoram amada haudokibani Christmas and Happy New Year's Camp Fire Come Motor Vehicles Rededication Program Longmai Part 4 Baptist Church da ngasi pangthokre thoramadu da miyam amadi church lusing basingna saruyakhi Manipur da thokliba irang asina maram moiduna Thobal Jilla gi tongan ba mafam singda hangliba relief camp singi imung marifuda Kendra Sarkar gi Pradhan Mantri Ujwala Yojana scheme gi makha da lemna gas connection pikre masina relief camp singda leiriba miyo singda kharda wareba su kanaba pirigani hairi Manipur da May ahomdagi thokliba irang asina tongan ba relief camp singda leiriba nupi singbu masagi senthok lehenduna maromdom lepsaba ngamanabagi pandamda Manipur gi mapanda leiba maitei scientist amadi academician singi oiba organization PIMSANA nupi singda phisa khol yenthokpa hokre loinana phisana ba masak mathumsu lemna yenthokhi relief camp da leiriba nupi lising amaromda phisa khol yenthokna ba pandam thamli hairi Hanagi Mantri Ningthaujam
Bihari ne laikidabada Manipur ex MLA Welfare Association na thamoi sokna nungaitaba phongdokre Zerola mada association asin hai ningthaujam Bihari ne laikidaba si Manipur gi rajniti gi itihas da menkhatpa ngamlaroidaba mangzaba mani ningthaujam Bihari gi imung manungna nanghoriba awaba dasu association asina saruk yari hairi Lamlong Thongkhong Artificial Turf Ground Sathari ba tara marisuba Imphal Senior Women's Football League ngasigi match da Kangsub Road Young Physical and Sports Association Kripsa amasung Eastern Sporting Union ESU Panjil amata chanaba ngamtana draw satkre CYLC Ground singa mathak da sathari ba sahi tarhom doi makhagi Khelo India Girls Football League ngasigi match da The Young Welfare Club na Women Football Academy bu Panjil taret ani da thoiki Atopa match amadana Youth Welfare Club na ICSA Ireng Bambu Panjil taret ani da thoikre Akasbani Imphal dagi pau tabiri Leibaga sigi tongan ba hospital singda intensive care unit ICU da anaba sing admit tobagi anoba sana kanglona ma haksel mantraloy na thokre anoba sana kanglona sigi matung ina anaba amabu masagi imung amadi mari mata singi ayab yaudana ICU da hekta thamjin ba yaroi ICU da thamgadoriba anaba du organ fail oiba natraga organ support darkar leiba anaba siktamak oigadabani ICU da leiriba anaba adugi blood pressure pulse rate sor honbagi mawong singbagi phibam kupna senagadabani Anoba guideline adu ningthina khanghaireba physician kun marina nauna sembani masida Dubai amasung Canada gi akhang ai singsu yauri ICU dagi discharge toba matam dasu imung manungge ayaba yauraga tawgadabani haina anoba sana kanglon adu tapalli Pradhan Mantri Narendra Modi na hairi Laksadipu Malemgi tourist spot ama oina samgatpa haibasi sarkar gi pandamni Pradhan Mantri na ngasi Laksadip ki Kabarati itata lupa koti lising ama sama yang kita ruksang na paikir ketaba tongan ba project singi jatra hunki Laksadip ta handak pangthoki ba G20 gi mifamatu da mafam adubu antarjati gi tourist spot ama oina lehena ba khana ba mateng pangbo oina thokle haina Pradhan Mantri na singthari mafam adu da water villa project kaya husik paikali Hauki ba sahi khara asida lamtam asida mirei bakti gi lam koibal lakpaki sang singthani ngai oina hingalle Bharat ta hauki bapung kunmari da COVID ki anoba case satruk ani thengnare Haksel Mantralay ki pauna hai hojik phawbada leibak asida COVID ki active case lising mari samri nifu leire hojik phawbada anoba laichat asina maram moiduna miyoi manga laikhidre adumainamak hauki bapung kunmari da miyoi satret kuni thoi laichat asidigi pharaktuna discharge tawki Leibaga sigi awang thangba saruk singda hojik su ka hene ingbagi samasya mayongnari adumainamak ka hene ingba asina maram moiduna miyamna relief camp yauna safagadaba mafam singda hongdoktuna leibagi tangai phadabadi leitri haina sarkarna phungdokli Med department ki pauna hai ka hene ingbagi thong asi lakadoriba numit khareni asidasu ahongba leiroi Punjab ta miyamna ka hene ingbagi samasya mayongnari Raija dugi Gurdaspur da hojik phawbada degree Celsius mangagi makhada leiduna khwaidagi ingba amafam oiri Atai jila singdana Celsius degree mapan ki sangda leiri phibam asi lakadoriba numit kharani asidasu ahongba leiroi hairi Leibak sinba thungna chathariba Biksit Bharat Sankalp Yatra na miyamda kanaba kaya pire Leibak asigi tongan ba sahi kangluk ki miyoi kyana sarkar ki thabuk thoram asibu taramna oknari Maharashtra da yatra asina Harana Municipal Corporation area gi ward chani kuntareta maipang packet khre Akasbani Paumin hai Mumbai khakta da Information Education and Commission gi ben chani kun sizinari masina official singna sarkar gi e pawamadi sako thorangi thabuk singi scheme singi kanaba miyam da hakthengani yahun bangamli Yatra asigi makhada paikatpa health camp singda hojik phawbada lamtamadugi miyoi lising kunthra hena layeng khre amadi diabetes yauna atai leina kaya masak khangdokpa ngamle makhata na ningthina layeng bangam janaba gidamak Ayushman health card kaya su yenthokre aroibada maroiba fawamo Kendra ki Mantri Hardip Singh Puri na hairi CSR project singna Manipur ki sakot thorangda singthaningai oina kanaba pire Manipur da May ahom degi thokliba iranga mari lenana semkhiba Commission of Inquiry Manipur Violence 2023 da Manipur Pradesh Congress Committee MPCC na ngasi affidavit ama pisin khrai Raija si da ambulance amadi security force na sizinaba gari singda khenaba makhal gi siren khongnaba hom bibak na khangan khrai Imphal West amasung Imphal East jila da hayang ayuk pung manga dagi numidang pung tara phawba curfew komthokani amasung leibaga sigi tongan ba hospital singi ICU da anabe admit tobada sanagadaba anoba sana kanglonama Haksel Mantralay na thokre Pauloi Zare